Security ki Ahoba Leiba Mapham Singda terrorist Shingna attack Chatharakpani. Center AMASUNG State Force na security ki Ahoba Leiba MENSHINDUNA IRANG LAKSHINNABA HOTNARI HAINA chiefness and Biren PHONGDOKKHRE. Wafam basi hudko AMASUNG State lengaki sentang makada Planning and Development Authority na implementing agency weraga Langol National Games Village da Nauna Saba alternate housing complex sangabagi thoramda mang PHONGDOKKHRE. Manipur ki Municipal Administration, Housing and Advanced Development na sinduna lengak asigi Minister amasung MLA khara yauna pangthokiba thoramaduda chiefness and Biren hai housing thokliba irang asi lengakna angamba thodang loduna mayoknari asi koina mayoknari ba amasung lanthengnari ba pumnamak haugalakliba mirol singini maramaduna housing thengnari ba lantheng asi soihan bayade amatoibiki pangal sagatuna pumnamak thengnaba tabani tawbatabu aikoi emotion da chatanana ba honasi chiefness and Birena makatan hai ngasi sangari ba housing complex si Ahoba technology sizinaduna Manipur da ahanbo ina sabani loinana housing complex ta building oina saba sisu machine ahanbani complex asida karam ba miyosing legedagi haibadu lengangna cabinet mifama mapham laba matung da lepkani asigumba lengaki quarter natraga housing complex singda lining nation ga mari lenaba structure amata sagat pigano quarter ki wahan thok khangna leiba chungani asiguma makhal gi complex asi makhatana tongan ba singkhong singda sanana bagi pandam thamli politician namo ibagi asan bami yengama galoina lamdam asigi miyam nungaina thamba haibasi aikoi gi pandam ne pandam asi fangnana bohona badam miyam gi thodang su leitaba nate lengak ngaktana hotnaraga Manipur chakut kadaba nate maramaduna ching pat turel amadi labuk sing mahausa gi pibamda thamnana bohona se labuk yum saba amadi workshop na chingba kaya lengkhalakliba si khudak tele piu ai soidre loire haiba wakhalon thadopagi matam oire labuk lamang sing kanduna pothok chathok marang kaina puthokna na bahona minase haina chiefness and Biren makhata na phongdokhe Manipur yamna trouble ta akhoi khudong thiba tanja ma de akhoi punamana mayong na raga chali adu hojik mayong na riba thabakshi akhoi ne mamang da soiram giba kya da gini aduna matunda lakadama miron di khoi soirugum se akhoi na soiraga tungi miron yam waye mamangi miron na mate khara care ta hogda bagi ngasi akhoi waye adu akhoi da ngasi wari basi tungi miron di wahal lagum se aduna akhoi yamna unitely fajana kok chungsin naraga thabak khuding mak khangba khong thangba mathok tai khoi emotion da chaloi da ban paw da chaloi da ban minna uba poto adu khada da koi thaja ga da ban paw sidi social media leira mina ais thogre kasi hekta kari no khoi Facebook sida tongri ba mayam se ba idi kibuki hekta awoi bani khangde oi da bani khangde pangpa da tar kan da madu da be sor kan da thongna ri ba mayam se am nuaite Thauramadu da saruk yakiba Municipal Administration, Housing and Advanced Development Mahut ke Commissioner M. Join Hai ngasi sangari ba alternate housing complex asi kumjali singani kunga mathoige November thadagi saba hoduna mamang chahi gi May thada loishin khibani project asi Housing and Advanced Development Corporation Limited hudkogi sentang makada lupa crore yangkai ni panchang na paikhat khibani masida state government na lupa crore manga lakh marfu state share na puthokpani Lam acre 2.16 ta sariba housing complex asi Manipur da ahan boina light case steel frame gi material sing sizinaduna sabani anoba makhal gi technology sizinaba sana UR habana pirakadaba chaithengdagi ngakthokpada achoba mateng oiribani building asi mahud department na PWD sinaragani masada kana legadagi haibadudi lengangna lepkani haina M joina makhata an phongdokhe block mangani Block manga sida ground plus 3 ni block manga sida ground plus 3 ni aduna block kuding makta aikoi 36 dwelling units lebani aduna punna masida ready to live house haitare aikoi hekta leiba yaraba yum si punna chamaga marifu ni aduna masigi aikoi project si saw matamda aikoi matam si before schedule da adumak loi ki sahi ani phana sangde ar Manipur di hariba construction asina sigi steel frame gi ahan bak adumba building ne aduna sigi building sigi model da topa kaya amaso honorable Chief Minister na pakhat pirakani haibagi khoi su thajaba pibiri